Laija Entertainment bu meng tabiriba khudimpu amuka na taramna okchari. Ngasi amu pujarakli Manipur Horror Story Episode 3. Wari asi asengba thokiba dungba wari ni. Adubo wari asida panjarakadoriba maming mafam jaga punamak asidi friction ni. Hauzik meng tabirasi Manipur Horror Story Episode 3 UPU MANUNG GI THOURI. Manipur Sarkar gi Department amagi Quarter number 5 ta matai manawani khak lerame. Nupa adugi mamingna Ibotomba kawi aduga nupi dugi mamingna Kumari kawi. Laibak thibana makhoi animak matam sangna masa amatta pukjadana lairakhi. Asumna masa yauduna lairakpana imung aduda nongmagi mahi langba asum hengalakhi. Nupa aduna thakjin chaseluraga nisa pasasi naroga ahing thengna halaklaga Kumari bu nongma kangdana phuwa chaiba nei bhaurakhi. Kumari matamoi shokna thangna ba lekai da chattuna mahak ki wari pumba asum tamjai adubu upai lete mahak mayum madu thadotuna satpasu ngamdabana maram oraga mahak yum madu da adumak leiki. Ibotombasu mamanaba masung kaya thengnaruraga mamanaba kayagi machagi sosti chatpa machagi birthday kaya chatluraga adugumba mayamadu ururaga mahaksu masa yaudabagi khoisaunaba penjadaba nungaijadabaduna maram oiraga mayumda halaaga mahaki nupibu chaiba ngangba tattana torakpadagi Kumari khangba ngamlakhide. Nomagi numitni Ibotomba mamanaba khara pulluraga nahan makai thakpadagi ngasina ka hena thakchilnduna mahak yumda halakhi. Mahakna hek yumda halakpaga mahaki nupi Kumari bu kaurakhi. Kumari hekala lagi nangbo aina kauribis nak tadro asumna khon wanglapna kaurakhi. Kumari pakhatna chenthoroga kaidorage ai saksangda lei asumna khumlakhi. Ibotombana khol wawrapna kari chak thongba haibadi nang aina kayarak sure nak mafam masi thadotuna chatkhinaba napamda chatkhinaba kayarak sure aina nangonda hairibase nakna nakke nana aduna sungta tadribsi karigino ai chapame angang pokpangamdaba nangdi aigi nakta leigidaba nate chatkhro yamna thona. Asumna asauba amaga loinana Ibotombana hairakpa ki paukhumda Kumari na pirakhi. Isa yaudabasibu aina ro ai khaktagi iralo ai chu icha du yauninge icha pamninge icha gi nuksiba sak khangninge masibu ai gi iralo nongmatasu nuksiba wahina aibu thembiyudana asuk koina loina rakpa sida isa yaude haiduna aibu asuk thina tawisibu karamba imungda chatnabage kari nahakna nacha yauba ngamdraga aigoda tainaba aigoda kari soi aigoda soyomta leite nahak chatke haibra chaloi haibra asumna numit ado makhoini yamna kanna khanakhi khanabadu asum hengalakhi asumna thangnaba Quarter du leiriba imung singa du su makhoi anina khanabado adumak tai adubu kanagumba mata changlakhide maramdi makhoi anina khanaribado nungtigi mahuksa adum khana boina adum ningki. Asumna ahingadol lenki nongala aga thangnabada leiriba quarter sing adu ningbung karigumba khara ngangnaba tarakhi karino haidar mayam hangnaru matamda Kumari do sire na hainarakhi. Yamna thajadaba mawongda Kumari do mayamna adumna hainarakpadagi thangnabada leiriba quarter dugi miyoi singa do quarter number 5 aduda changlaaga yenglakhi mayam punama changlaga yengluba matamdadi Kumari ado imung lamyai aduda taraga leiramle. Adudagi mayam aduna karigino hangnaruba matamdadi masa matanta suicide tawduna
hu thaklaga sibane haiduna mayamna ngangnaraki mahaki nupa ibotomba su phamung mayai aduda tawpham khangdana mamitta ira chenduna phamlaga leramki mayam punumuna ibotombada ngangki ibotombada chaiki nangna nupi se hat poramgani angang yaude haiduna nang nupi se thina chaiba natra ngarang chu khana khiba natra nangna hat poramgani nupi se nangna natra haina asumna nganglaki adubu ibotombana khumlaki hoi ai maga ngarang khanaki chainaki launaki adubu ai mangna aigi nupi hat kadaba nate ai di ngarang mangonda khara nganglamlaga khara chairamlaga ai adumak tumkhre aduga aina nongalakpada haugalakpada mahak lamyaya sida asumna taraga leramle mahak pu haudukna bakanna hotnaki adubu mahak haugalakhitre mahaki asiba hakchang adugi nakanda hu kauta ama taadana leramle aina mahaki machinda manam namduna yengluba matamdasu hu manam namduna leramle masibu aigi irala aina aigi nupibu karigi damakta hatkadoribuno aina aigi nupi hatpa natte asumna khumlakhi mayam adudi jingnakhi suksoi soidana kumari gi nupana kumari hatpo erumgani haidana jingnakhi adubu mahaki masada leramba amadi mahaki manakta taraga leramliba hu kauta aduna sakhi oiraga kumari masa matanta sijaba oiramgani haidana mayam aduna su mahaki nupada yamna kanna ngangluba tawdri asumna mayam punamakna ibotomda wahung pahung khara tawraba matungda mayamna asumna warep lawki mafam masi quarter oibana karigumba police laktuna mafam masida wahung pahung tawrurabadi quarter sida lairiba khudingmak ase loinamak chenaba tare khanduna mayamna adudi mahaki asiba chang se aroiba mathau mangam ase aikhoi punamona pangthoklasi kanagumba mi amata police ta pau piragum si haiduna mayamna khannaduna kumari ki aroiba mathau mangam ado mayam changduna pangthok piki asumna mahaki mathau mangam pangthok khraba matungda quarter du lairiba khuding makna thaudok thokriba adugi matangda matam kharadi chibon ngangnanamki adubu matamgi khonglei gi matung ina mayam ngangnaramba adusu lepki adubu quarter number 5 ibotombagi quarter da thokliba thaudok adudi thangnabada lairiba quarter sing adugi miyoi sing aduna amata khanglamde nomagi nomini ibotomba mahuksa hidak khara thakchallaga mahaki quarter da halakhi mahakna halakwa matamda quarter ado mai mamduna leramki numit adu nongsu thili chubana maram oraga mai laklamde mahakna quarter gi thong adu hangdoklaga manung changduna ka adu mai thananabagi damakta mai khet thirakhi masada hidaksu khara ngaubuna maram oraga ngauping mahak haiduna mahaki phamung tamna changki mahakna phamung tamna lakpa adu ikhang khangaudana mahaki khudangda kanagumba misak amana taplona pairakhi mahak khangprek khangduna mafam adudagi chongthokki aduga karino hojikidabo haiduna masa matomta khanjaki adubu mahakna handona yenglobada kanagumba mi amta leiba uramde mahak parap sangsin kiduna mahaki phamungda maduna yenglaga maikhet pudoktuna kaado mai thana hotnaki mai thalaba matungda mahakna kanano hojikidabo haiduna kuirei leiduna yengki adubu kanagumba misak amata uramde yuna kharaga ngawbaga mahak thaudok aduda karimata thauksaba tawdana mahak chak su chage khalambadu chak chaningdabana maram oraga mahak phamungda adumak changki asumna mahakna phamung changduna tumlage haiduna phamungda changkhraga matung uiro uitharakpa tanja aduda nong thikni tabagi nong makhol adugi marakta kanagumba nupi amagi khonjelda yamna tapna ibotoma nahiraga korliba khonjela du tabada ibotoma uirung uitharambadagi khango hogolaki aduga kanano hojikidabo haiduna mahak khanjanaraga laiki khanjanabaga loinana mahak phamungdagi hogolaktuna maning tholomda thoki
ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯍꯥꯛ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯇꯨꯝꯊꯈꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕꯇ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯍꯧꯁꯥꯒꯨꯝ ꯅꯣꯡꯉꯥꯜꯂꯒ ꯑꯣꯐꯤꯁ ꯑꯗꯨ ꯀꯥꯈꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ ꯃꯍꯥꯛ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯑꯃꯠꯇ ꯊꯛꯇꯅ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯇꯔ ꯅꯝꯕꯔ 5 ꯑꯗꯨꯗ ꯉꯟꯇꯥꯅ ꯃꯍꯥꯛ ꯂꯥꯛꯈꯤ ꯍꯥꯟꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯨꯃꯥꯔꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯤꯅ ꯆꯥꯛ ꯂꯣꯏꯔꯝꯗꯨꯅ ꯃꯍꯥꯛ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯝꯕꯗ ꯀꯨꯃꯥꯔꯤ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯕ ꯇꯥꯔꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯉꯟꯇꯥꯅ ꯍꯜꯂꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯩ ꯃꯨꯊꯠꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯩ ꯍꯦꯛ ꯃꯨꯊꯠꯈꯤꯕꯒ ꯉꯥꯛꯇꯪ ꯂꯩꯕꯒ ꯃꯍꯥꯛꯅ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯈꯪꯍꯧꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯁꯅꯥꯕꯨꯟ ꯑꯗꯣ इखंग खंगौदन तारखी सनाबुन तारकपकी मखोल अदु ताबदा इबोतोंबा खंगप्रेक खंगना होगलक्तुना माकी कागी मई अदो थानखी अदुगा मांगना अकोइबदा कोइलै लैदुना येंगु मतमदा तारखिबा सनाबुल अदुदी मखादा लैरमद्रे अदुगा मांगना कोइलै लैदुना येंगदुना उपु मथक अदुदी यंखलु मतमददी सनाबुल अदो मथक अदुदा अदुमक लैरमखी mahak ingak ngakki karino karamnano khanduna tingak mangna leptuna lerami ngasi mahaki mafamda thokliba thokdoksing asidi mamlaba upu adugi kachinda taaduna leiriba thauri adunani matang asida Manipur Horror Story ki super episode ki ahan batang losin jare mathang ki tangkak da upu manung aduda thauri adu karam na leram libno amadi thauri adu ki wari na karino haibado khangna nabagi damakta mathang ki tangkak ngai biramo